ngasi phongkhiba tongan Manipuri sifungsingdagi maruoibi ipausing myamna thamjagi ahanbda tentakna myamna thamjaramge ngasai myamda update pijakhiba moredagi thorakpa CDO team ama draka konana palelda kaksing CDO na phare habagi narcotic substances phakhibagi connection ga mari lainana press note ama tholakpa press note angkatang myamna tentakna thamjaramge myam yeng taminasi Atopa pau khara namo mamang saida Maharashtra da puna laumi lising amaga kungo humtoi masa matum da sijakhi official agency Maharashtra gi manung sanba marthwa da mamang saida laumi lising amaga sutmagi kungo humtoi masa matum da sijabagi thaudok sing thoki haina divisional commissioner office na phongdorakhibaga loinana haukiba kumja english singaniga kunga mathoi da masa matum da sijakhiba laumi masingdagi handakna masing yamne henkala kheri wada region na lairi mafam sing adudi jalna Aurangabad Parbani Hingoli Nanded Latur Manbar amasum Bid district ni hairibi region asida haukiba kumja english singaniga amadagi sumnatagi laumi amakaktamak masa matum da sijabagi thaudok sing thoki haukiba kumja english singaniga amadagi hauraga hauju phawigi oina district nipan leiba region asida pun laumi lising taraga samriga kunthraga mathai sikre haukiba kumja english singaniga amadagi english singaniga tara phawigi oina kumja english singaniga tarukta laumi sahunga humdraga mapan sikiba sina khwaidigi wangba case oki kumja english singaniga taraga mathoidigi kumja english singaniga kun phawigi oina laumi khwaidigi hena sian kiba saye si kumja english singaniga taraga mangan oki hairiba saye sida punna laumi lising amaga samaga kuntragum rishiki aduba haukiba sayi khara sida mausagi khal kai tharakpana mara moiraga Maharashtra gi saru kharada ikang thopagi sang hengalakpagi laumi sing masa matum da sijabagi sang su hengalakibani hana laumi sing masa matum da sijabagi matamasi July digi October tha phawbad oiramki aduba haukiba sayi khara sida laumi sing na December digi June tha phawbagi manung masa matum da sijabagi sang su hengalakri amaramda state asigi oina lairiba irrigation network asi mapung phana mathau tawdabana maram oiraga laumi singna mahi marong thana bhonabada isingi khudong sadaba kya mayungnari hiramesigi matangna laingakna policy kya hawdoklabasu mapung phana implement tawbudi ngamdri hairenesu pausna makhatana phongdorakli atopa pawmana kumja english singaniga kunga marida pangthokadoriba lok sabha mikhal BJP na sauna mai pakani Amit Shah Lagliba kumja english singaniga kunga marida pangthokadoriba lok sabha mikhal BJP na amuk hana sauna mai paktun Narendra Modi na thangna leba asigi ahumlak suba prime minister oigani haina union home minister Amit Shah na phongdorakli Gandhinagar ngasi tungan project kya sanggabagi thoramda wangang laduna union home minister Amit Shah na makatana phongdokibada mamangsagi December thara pangdokibba Gujarat assembly mikhal adu lakliba kumja english singaniga kunga marida pangthokadoriba lok sabha mikhal asigi oinadi yamna maruiba mani Gujarat mikhal leba asigi oina lairiba tungan political party singna BJP bu maithiba pina honari honaki adubu maduda BJP na absolute majority phangduna mai pakhi masina maram oiraga lakliba kumja english singaniga kunga marida pangthokadoriba lok sabha mikhal BJP na soidana mai pakani amadi Narendra Modi na amuk hana leba asigi prime minister oigani haibadu mayek singna takle sit samaga marfugani tholeba Gujarat assembly gi mikhal aduda BJP na puna sit chamaga yankhai ga turuk phangduna sauna mai pakhi aduga Congress na supnatagi sit taraga thret phangki state asida nauna sanglakhiba AAP na sit manga da mai pak pangamkhibani Congress na Bharat Jodo Yatra khongja satuna Congress party gi mapangal kakat hanna bohonari adubu miyamna yaba party di BJP na oiri Gujarat pangdokiba mikhal adu state asigi oina puna schedule tribe ki seat kunga tere reserve lebigi manungda BJP na seat kunga mari da mai pak ngamki machina takpadi tribal community sing su BJP gi oeba lengak ta sauna thajba lei habani maram aduna matang saida pangthokadoriba Lok Sabha mikhalda tribal singna BJP da sauna mateng pangduna hana mai pakiba sit masingdagi amuk ehna yamna phangduna mai pakani opposition da leidiba party singna punsinduna BJP maithiba pinabo honariba si thabak oina kaidawnungda pangthokpangamloi leba asidagi BJP gi lengak muthat ngamlaroi hairenesu pausna makhatana phongdorakli Atopa pawman India China ngamkhai gi sarukta problem tholakpa matamda mayok yanabagi damak sem saduna leidi
India amasum China lebanigi tainaba ngamkhai saruk China na kahen ba thabak thawong sing sa tharaklaba natragana leba sida kudung thiba thonana ba honarakpa kudingma matam amada hekt mayok yana ba Indian Army na sem saduna lei haina Army Chief Generals Manoj Pandey na phongdorakli Bengaluru danga si pangthukiba Army Day gi thoram wa ngangladuna Army Chief Generals Manoj Pandey na phongdokibada Line of Actual Control LAC hairaga miyam na hena khangnariba India amasum China leba ani gi taina bangam khai gi saruksingda tholakpa problem ama hekta mayok yana bagi damak leba sigi lanmi singna yamna section ma thau tawri awang thang bangam khai gi saruksingda haujuk phawi gi oina pamdaba thaudok sing thokpagi wapam leitri amadi santi leina thabak tawram gi damak paikhatpham thokpa thabak sing paikhali hairi magna makatana phongdokibada India amasum Pakistan leba ani gi marakta six pair gi wapam yana duna leirabus tungan ba sector singdigi leba sita pamdaba thaudok sing thonana ba honaduna lakli adubu Indian Army amadi leba sigi oina leiriba security force sing no hairiba kaya adubu matam gi oina thengna duna lakhiba ga loinana leba sita pamdaba thaudok sing thogalakadabadigi ngak thoktuna lakli masida miyamna mi paiba tawroidabani hairihensu paw sita phongdorakli Makasa tharak poina masum lushulak poina to papamana Ukraine sa thariba Russia gi military operation da hausu phawi oina yamna positive oiba khongjang amada sangsili haina Putin na phongdorakre swaidi hausu sa thariba Russia Ukraine ani gi lanphamda Russian lanmising na lawriba thaudang sing thagaladuna Russia gi president Putin na phongdorakpada Ukraine gi mathakta maki lanmising na sa thariba special military operation si yamna positive oiba khongthang amada leptana thangjali Masina maram oiduna Russia lanmising na Soledar mapung phana lokshilaba matungda atopa reason sing makatana line lokshin mangamgani haibagi thajaba lei haina phongdokre Putin na Russia one state television na phongdorakpa wapam amada hai maki lanmising gi thauna leina sangshiliba lanjang asima gyam positive oiba khongthang amani leba asigi Ministry of Defense amasum Generals Staff ki framework plan manungda pakhaliba thabak khudima gyam na khumang sakshina positive oiba mongda sangshili Maki lanmising na sa thariba landa sina bidakliba phalsing asi yengluraga Russia gi fighter soldiers sing na leba sigidama kaya yamna thauna olibagi haibadu khangmangamle makatana maki lanmising na afaba lanjang kaya mai pakna sangsilakigani haibagi sauna asa thamli haina suputin na makatarakli haukiberai numita Russia gi mekedi gi phongdorakhibu wafam madahai maki military forces sing na eastern Ukraine laiba Soledar region mapung phana control tobungamkre Asigumba thaudosi tha anirom asigi matungna kyarak ninganaduna leiruraba maki lanmisingna anauba yamna thangna thokpa lanpam amoirakre nakalamaromda sai amarom asida Russia na Ukraine gi mathakta landabi hokibadigi western countries sing Russia gi mathakta thamjilakhiba yamlaba sanctions sing asi anauba yuk asigi puari ama oihauragani sanctions sing asina maram oiduna Russia gi Senmilonda ka hena sokchinba amadi lengot ngamdabigi phibam phawba lakhrabani adumoinamak malem gi oina khwaidigi chawba national resource ki pothoksing pothokliba leba sina haujik sinaromda mai tapna onsinba horakle haiden su paw sita phongdorakhi adu haujik oina di myam paw si sumatang sa lusinjarage amasum myam pun anawba update ngaminasi